Ngarang numidangwairam City Police amadi Imphal West District Police Commando na Frisking checking Chathabada Paona Keithel Nambul Mapal Dagi Meeoi ani Khutlai ga Konana Phare hairi Khutlai ga Konana Phare ba Meeoi ani adudi Kaisampat Kangabam Laikai dagi Kangabam Ledin Chahi Nifumdoi Abopak ke Motilal amadi Wahengbam Laikai dagi Toizam Santi Kisor Chahi Yankai Abokpa Laikidrabati Chandramani Kawi hairi Police dagi fangba pau magi matung ina ngarang numidangwairam pung taruk rom taba adwaida Imphal West District Police Commando amadi City Police ki combined team amana akaknaba pau ama fangbadagi Paona Keithel Nambul Mapal area da achat awok sing Frisking checking chathaduna ladingai da registration number yaudaba Maruti Gypsy ama lakpa thengnaki Gypsy adu police na chingnabadagi khamduna check tawbada 5.56 mm live round tarataruk yauba insas rifle ama live round ahum yauba .38 pistol ama Thengnabadagi Khutlai sing aduga konana makhoi ani fagatki makha taba logi oiba thabak lokhanabagi tama makhoi ani mak fagatlaba khusu Khutlai singa konana City Police ta sinakre hainasu Police tagi fangba pawasna makatari